ngasi phongkiba tongan tongan Manipuri sifong amasum thokiba thawdo wathoksingi maru oiba i pausing khongacharaga Manipur top channel gi maikei digi mayam da share tawzigi ahan mamaktada mayam laibak sigi oiba COVID-19 update ngasi gi tentakna mayam da share tawzigi laibak sigi oina COVID-19 update mayam hawkiba pung kun gi mari sida yamlaba miyoi haibadi lak mariga lising ahunga satreka kuntraga nipan inaw no boina fresh case oina laibak asida COVID-19 positive ohenkre amasum yamlaba miyoi laibak asida lehenkidre mayam hawkiba pung kun gi mari sida miyoi lising mariga subnigi maudraga ni thoi COVID-19 positive oiduna hawkiba pung kun gi mari da lekhidre haina su ngasi thadorakiba health ministry digi warol amana su makhada na phungdorakli amasum makhasa thajarak poina to pa maruiba pawkhra mayam na pijage mayam na phuktaminasi atopa paw manamo DRDO na sabi anti covid oral drug emergency oina sizinabagi ayaba pikre yanama nungaibo eba paw madi oidi ma'am Defense Research and Development Organization DRDO gi makhada Institute of Nuclear Medicine and Allied Science in Mass na Hyderabad base tawba Dr. Reddy's Laboratory ge khusamnatuna sabi anti COVID-19 drug to Dioxys D-glucose to DZ puthokre mazum hida ase ahum suba phase oina clinical trial sathabada COVID-19 na naduna hospital laikat nariba anabasing thuna phagalakpa masum oxygen da tangduna hingbagi sang hantahan bathengakre hida makhal asi thaduna layengba anabasing RT-PCR test tawbada COVID-19 negative oiba thengnari Prime Minister Narendra Modi na laisat asigi yenglaga DRDO da Sem sana bakanga lakibagi matung ina anti-covid drug ado kumza English ngani ga kungi April thada gi semkat pa hokibani amasum India ra COVID-19 gi ahan ba web lakiba matamaduda DRDO ge laboratory in masna Hyderabad base tawba cellular and molecular biology CCMB gi matenga loinana sangyeng taw hoki hida asigi molecule sing COVID-19 na thawaliba SARS-CoV-2 bu lakshin bangam amadi masa pokthok pathing mangamki asigama thawong sing asi ubadagi Drug Controller General of India DCGI na makhata na hidak makhal adu kumza English ngani ga kungi me thad anaba singda thaduna clinical trial sathabigi ayaba piki DRDO masu Dr. Reddy's Laboratory na clinical trial sathabada hidak makhal asi asoi angam yaudaba madi mathaw ningthi na pangthok pangam bathengna ki Phase 2 gi trial adu sai adu maki me thadagi October tha phaw sadaki anabasing de hidak makhal adu pizaba matamda kanaba kya phangmugo loinana makhata na tungan hospital tarukta laiba anabasing pizaduna layengki trial adu da punna anaba samaga tarada pizaduna yengsinki hida adu pizabada thunna COVID-19 gi layo lab ki ba thengnaki amasum DRDO gi official singna makhata na Fongdorakibada hidak makhal adu mai pakpa thengnabadagi makhatana kumza English ngani ga kungi November thada makhatana sangeng sataki Phase 3 trial sathabigi ayaba piki sahi adumaki December thada Delhi Uttar Pradesh West Bengal Gujarat Maharashtra Rajasthan Andhra Pradesh Telangana Karnataka amadi Tamil Nadu da laiba COVID-19 hospital kunga tareta satliba sahi asigi March thadagi anaba singda hidak adu thaduna sangeng sataki Phase 3 clinical trial gi data sing DCGI da make sengna langkhatki hidak makhal asi thadaduna layengbada anabasing fogalakpu ukhi loinana oxygen da tangduna hingbagi sangsar nifugani to hantan mangamki mamangnu oikiba standard of care SOC haibadi oxygen da tangduna hingbagi mawong adu numit humni da sada nifugani to yawna phagat han mangamki madu sahi humfuga mangagi mathakta leiba anabasing da su phagalakpu ukri satliba tha sigi amada DCGI na emergency on drug makhal adu COVID-19 na narabasingda moderate oina thaduna layengba yahanki drug makhal asi powder oina packet amada hapani isingda tumhalaba matung thaksin gadabani amasum virus na sawalaba cell sing phagat hanbaga loinana virus sing adu sandokpu ngamhande COVID keni suba web lakpana maram oiraga hospital singda oxygen mathau tarakpa amadi anaba sing hospital layengba mathau tarakpa asina haksiel gi lamda potlum ama ohele hidak makhal asina hujikti anaba sing thuna panduna laiba asida lairiba haksiel gi potlum asi hanthan bangamlagani loinana hospital kuina leitrabasu yaragani hansu pawsina makhatana phongdoragli yamna nungaiba mak pawmadi oidibani duga mayam kari karamba anobu pawlakpagi habdu mayamda update pizarake Makasa tharak poina to pamaru eba pau khra namo
कोविड सैंपल कलेक्शन सेंटर मफम होंगले इम्फाल वेस्ट डिस्ट्रिक्ट की ओइना कोविड सैंपल कलेक्शन सेंटर सगोलबन लमखाई पंचायत गर्द तौनबा लेपलंबदु तंपासना गर्ल्स हायर सेकेंडरी स्कूल थासी की तरादगी होना पांगथोकलगनी हाइना इम्फाल वेस्ट डिस्ट्रिक्ट की TH किरण कुमार खुयेक पीदुना थदरकपा सिरोल अमनसु फोंदोरकली सैंपल कलेक्शन की थौरम असी निमित खुदिंगी थासी की तरागे अयुक पुंग तरादगी होरगा नुंथिल पुंग मरी फावबा सथगनी हाइरिबा थबा असी नुमाइजिंग निमित्तदी तौरई हाइना सिरोल असनसु मखा ताना फोंदोरकली अमसु मखा सथरकपुना तोपा पाव अमनमु वाकत मिफाम फामख्रे संडेल डिस्ट्रिक्ट की डिस्ट्रिक्ट फिशरी ऑफिसर की ऑफिस डिस्ट्रिक्ट असिगी फिशरी फार्मर डेवलपमेंट कमिटीना डिस्ट्रिक्ट असिदा KH एवेतोंबिबु अमुक हना पोस्टिंग पिरकपगी मयोक्ता ngasi वाकत मिफाम फामख्रे SOP ngakna famgi वाकत मिफाम अदुना एवेतोंबिबु अमुक हना लौथोखिद्रिबा फावबा मखा ताना खोंजंग संगसिनगनी हाइनसु कमिटीगी जनरल सेक्रेटरी ना मखा ताना सु फोंदोरकली अमसु मखा से तजरकपोइना अमसु लोइसिलकपोइना तो मरुइबा पाव खरगा मैमना पिजगे तेंतकपा पाव तंग मैमना थमजरमगे अल अक्सदा इजराइल न रेड सथबदा मियोइ सनी हेना सोकले अमसु प्रोटेस्ट सथबा होख्रे इजराइल दा खुदुम संदुना लैरिबा जेरूसलेम की अल अक्सा मस्जिद कंपाउंड इजराइल ने अटैक सथरकपदा मस्जिद अदुदा लाई खुरंबा नमाज सोनबा लाको मियोइ सनी की मथकता असो अपन मायोनख्रे लमदम अदुदा लैरिबा मरु एबा लाइबाक सिंग अदु ग्लोबल पावर कयान इजराइल की अटैक अदुबु यानिंगदबा फुंगदोख्रे लाइबाक कया अमना प्रोटेस्टर्स सिंग द वोकल फाथना लैनबा अमसुम थेमजिनख्रे जेरूसलेम द लैबा प्रोटेस्टर मसा सिंग अदुगी मथकता इजराइल लेंगाना रेड सथदुना असो अपन मायोनाहनखिबा अदुबु यानिंगदबा फुंगदोरादुना मियाम योबा डेमोन्स्ट्रेशन अमा अरब इजराइल सिंगी एडवोकेसी ग्रुप अमन लुसिंगदुना हौदोरखी मफम अदुदा लैरिबा अरबतगी लाखिबा मुसलमान सिंगना इजराइल की अपुनबा मियोय मसिंगी सादा कोन ओइरिबने इजराइल द लैरिबा अरब सिंगी ओइना एडवोकेसी ग्रुप अदुना मफम अदुगी मुसलमान सिंग द साउन इथिल पिबा ngamlibani su hairi ngarang irai numita masjid aduda musulman singna lai khurambi thorom pangthoklaba matungda akan bi ho sangsilakhi matamduda Israel gi right of police na rubber bullet tear gas amasum eastern grenade sing Palestine masa sing da kapsinki Palestinian sing aduna su sek nung likli amasum petrol bomb sing ba langsinduna pakhum pikhi aksa masjid lairiba Jerusalem gi flash point adu Islam learning chatpa mioi singi oina ahum suba khwaidagi senglaba mafam ni haina launaribani mafam adu jiu sing su asingma mafam ni haina lauribani Israel na occupy tawduna lairiba nongpok thangba Jerusalem gi mafam sing amasum Al Aqsa da red satakhiba thawdu adu da Palestinian red threat na phongdokhi haina su pausna makhatare amasum nakalamaramda Israel gi right of police amasum Palestinian singi marakta khut thonakiba thawdo adu yamdrabada Israel police officer taragataret aso apan nangki hainasu pawsna makhatana phungdorakli amasum loisalakpoina myam breaking news ni Sarbananda Sonowal na maki Twitter gi khuthangda mahna phungdorpo wafam khara myam da share tawjage minister oibadigi ma resignation tawjarage haina Assam gi honorable governor Siri Jagdish Mukhi Jida Guwahati Raj Bhavan ma resignation tawbagi pisinkhre haiba pawma aduga atopa amaromdana mo Himanta Biswa Sharma na Assam gi oina nauna minister oikhre yamnamak mayamna khorang na ngainari ba pawma su oiribani mayam Assam gi Himanta Biswa Sharma na natragana Sarbananda Sonowal na kamyoina Assam gi minister oigeduribano habi wohangsi itatatan hangduno lakpani debunga side Himanta Biswa Sharma na Assam gi minister oiragani hairi aduga Sarbananda Sonowal na magi resignation letter pisinkre hairi papaw masine adu mem patok sai blu ki plan ki kya yaurs mem nangak pigini aduga no i paw lergade su su dina mem update pizaraki haina Manipur top channel gi mekeri mem haizari and thank you.